KANGLEIPAK KHONJEL ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯝꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ KANGLEIPAK ꯈꯣꯟꯖꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯦꯒꯤ ꯇꯥꯡ 3, 2023 ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯤ ꯀꯪꯂꯩꯒꯤ ꯄꯨꯋꯥꯔꯤꯗ ꯃꯨꯟꯅꯥꯏꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯑꯅꯤꯁꯨꯕ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18, 2023 ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯐꯨꯡ ꯍꯧꯔꯛꯄꯅ ꯃꯦꯒꯤ 3ꯗ ꯂꯥꯟꯖꯥꯎ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯁꯟꯗꯣꯛꯂꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯡꯌꯥꯎ ꯌꯥꯎꯖꯗ꯭ꯔꯕ ꯆꯝꯖꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯤꯈꯝꯅꯍꯟꯈꯤ꯫ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯤꯟꯅꯔꯤꯕ ꯀꯌꯥꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯤꯕ, ꯆꯦꯟꯕ ꯉꯝꯖꯗꯕꯁꯤꯡ ꯑꯗꯨꯅ ꯃꯩꯅꯨꯡꯗ ꯍꯤꯡꯅ ꯂꯧꯗꯨꯅ ꯍꯥꯠꯄ, ꯑꯗꯨꯒ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯕ, ꯌꯨꯝꯗ ꯂꯩꯖꯕ ꯃꯥꯟꯆꯥꯡ ꯄꯨꯝꯅꯃꯛ ꯂꯨꯠ ꯇꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯄꯨꯈꯤꯕ, ꯃꯁꯥꯃꯛꯀꯤ ꯃꯔꯝꯗꯝꯗ ꯃꯁꯥꯃꯛꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯖꯔꯕ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯗꯨꯅ ꯄꯤꯛ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯦ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯁꯨꯛꯀꯥꯎ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯃꯦꯒꯤ ꯇꯥꯡ 3, 2023 ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯅ ꯎꯍꯧꯕ ꯈꯣꯝꯖꯤꯟꯖꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯂꯥꯂꯧꯂꯨꯞ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯍꯟꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯄꯥꯔꯥ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯒꯥꯔꯤꯗ ꯃꯄꯣꯠ ꯍꯣꯟꯖꯤꯜꯂꯛꯂꯤꯕꯁꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ, ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇ ꯎꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯐꯝ ꯑꯁꯦ ꯇꯣꯔꯕꯨꯡ ꯕꯖꯥꯔꯅꯤ ꯍꯥꯏꯕ꯫ ꯇꯣꯔꯕꯨꯡ ꯕꯖꯥꯔꯗꯒꯤ ꯅꯥꯀꯟꯗ ꯍꯥꯏꯖꯤꯟꯈꯤꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯐꯪꯕ ꯌꯥꯡꯈꯥꯏꯕ ꯊꯨꯒꯥꯏꯕ, ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛꯇꯨꯅ ꯁꯣꯔꯣꯛꯇ ꯊꯝꯂꯒ ꯃꯩ ꯊꯥꯕ, ꯆꯦꯟꯈ꯭ꯔꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ, ꯃꯥꯟꯆꯥꯡ ꯑꯔꯩꯕ ꯍꯨꯔꯥꯟꯕ ꯂꯧꯕ, ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯤ, ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ तुतुन तुलबुंग अबुइनाव में तुतु है तुतु अपडेट से गाइस सोबते हो होंगते चनंगबो What? ꯍꯧꯖꯤꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯩꯇꯩꯅ ꯂꯩꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯑꯁꯣꯝꯗꯅꯤ꯫ ꯑꯁꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯑꯦꯔꯤꯌꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ, ꯀꯨꯀꯤ ꯃꯆꯥꯁꯤꯡꯅꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯁꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛ ꯃꯥꯡ ꯊꯦꯡꯅꯒꯗꯧꯔꯦ꯫ ꯍꯦꯛ ꯊꯦꯡꯅꯔꯛꯄ ꯃꯤꯀꯨꯞꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯃꯌꯥꯝꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯄꯤꯖꯒꯦ꯫ 장할 거야 김 무서 장 짱 김왜 그 polisi luar jalan ni napa kita ngaji tu polisi luar jalan baru dah tahu buat kalau Slide le lo que se va. Siap, Bimsel. ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯆꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ, ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯪꯅꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯦ ꯑꯐꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯔꯕ ꯈꯨꯗꯝꯅꯤ꯫ ꯀꯇꯣꯏꯖꯦ sida moi college da ꯇꯥꯕꯨꯡꯁꯦ ꯀꯃꯥꯏꯅꯅꯣ ꯁꯦ ꯂꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯩ ꯆꯦꯜꯂꯛꯑꯕꯅꯤ ꯅꯣꯡꯃꯩꯒ ꯄꯛꯀ ꯀꯥꯞꯁꯜꯂꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯤꯡ ꯀꯩ ꯀꯧꯏ ꯄꯥꯕꯨꯡꯒꯤ ꯃꯥꯅꯤ ꯍꯥꯏ
खरा तुना यौसनबिरो वो मैतई की यूमने से मई थाई हुजी हुजी नुंथिल पोबोप तक हौरक्तुना इरांग असिना सुक यामना कंसिलबा असि फावबदा अहेनबा फोर्स थाजनदुना इरांग असिबु कंट्रोल तौगे हाबगे खलोल लेखिति निथिना कंट्रोल तौगे खलम तारगदी इरांग असे असि यौनसु सोकलमोइदबनी असि यौनसु सिरमोइदबनी असि यौनसु वानरमोइदबनी हाबसिदी अंगांग फावना खंगना वाफम मतांग असिदा लाक्लिबा वहंदी लेंगाक असिना फना अचुंबा तौरबसु अफबा कया खोंग थांजिलबसु लेबाक के असुक लूरबा तानफम असुक चिरबा तानफम मसिददी करिगी मना पंगबगुमना ममित उदबगुमना तुमिने लेसलिबनो हाबसिदी मियामना सोइदमकी हंगबम थोपनी ना फ्रुपना जातिना मुटखरगा कनागी चखत खोंगदांनो नखोय मयामना होनरिबा मसे हाइफम थोक्तबरा हंगफम थोक्तबरा तही चुपा अवाबा खंग सुजन नमजदुना मसागी हुमांगदना मरल लेसनजदुना वाना होनजदुना साजरक मयुम मकै मरद मथुम पुनमक पुरान बिबा मतपीबा मई थाबीबा असिना चिंबा थोलिबसे मसिगी टेक्साक पुंबा कनाना पुगदौरी लेपाक ngakpagi mingda karor karor huranba paisa paiba huram nakhoi mayamdi waramdaba yai surga nomlaga nomagi pukchak pujariba lairba parja singdi haujik kari oiramgani haujik akhoi gi mangda mai chak tur tangoi olaba singase ururaga hama jamasung ijarengi waradubu akhoi manipur kari khenaribagi ngasi thama pan hena mangkhiba matam ta khaba iran ithum mayam asibu nakhoi gi heku manara yumna pirakpa compensation aduna kayamuk yamna mekhatpa ngamgadoribagi thika khara tawraga paisa khara talaga ओइद पादब खरा ngang ba hairaga mado rajniti ni hekta haigadoribra lengak lona karino shemit lona karino lining lona karino laimit lona karino kari su khangraba na koina lenga nga kan hena thoksarlibado akhang ma miadi kay amuk yamna nungning langwada hebado nasana khanduna yengjo matang asida ai wahanga mataga hangjege ngasi phajakhraba kanglaipak ki puarida angang machuna lei ma phagak phaina chinglibase nahak amuk hana muthat pangam khigadra nama lebak naram dambu maru kokthokpa makhai maina sitna na thadoklaga biram gi lining bo sing adubuna min uba laini ka shu haijaba sari yenglo ngasidi namit pena tak liba tumliba mayam se taro nana do mikap mirau khondana thalaba mama obi kaya gi tengtha khol sing se agak pangaktani yengbiu निमिसिदा थोगलेबा थौदोक असिदा अवाना तारबा सिंगी मतेंग पांगनवी रैली ओरमलेबदी कया द पेंजरमगनी थमोइसिना कया द हराउजरमगनी मे 3 2023 निमित असिगी नुमिदांगदनी सटखिबा रैली एदो अदुबु फट्टे हैबा मक्ति नते यामना फै तोरिगबसुं लोरकपदा लैबाकी ओइबा निमित्तुगी अवाना तारबा सिंग अदुगी वाफम खजक्तंग ओरबसु पंबिरमलगदी हेना थमोइ पेंजगदबनी अवाना तारबा सिंगदुना कया द थमोइ चोक्थोकचरमगनी स्पेशल कॉन्ट्रैक्टर गी ठिकादार एमएलए सिंग येंगो हौजिक्ति खुमु जाम्बा मैतई लेकाय से पुम ताक ताक ले पुम तुम तुम ले नखोय गी हाक तकता नमित तो पेने येंगलो मसी त थोंना नब नत्रा नखोयना पामजखिबा नखोयना खंजखिबा नखोयना सिंजखिबा तो